Manipurna India da tindringe gi marakta lerimba history adu yamna me shingatamni haiba tare oza kamaine yang bayai Manipur gi hojik leiriba fivam asida hairiba Nagaland da hantak Pikhiba khogi frontier Nagaland Territorial Autonomy natraga masiga manaba anglonama koi puthokpa yabagi othokpa leibra masi kamaine yosa masi khoina Manipur joiba people dadi hanade sungai lai tonga ba kalu amamong autonomy yung pita gadi koi Manipur ya pun basakta kai gani madi constitution of India gi mayok gani haitare unconstitutional perkane but the communal base politics not communal base administration na habsi yate aduna madu koi secular oiba India gi sigumba Laibak sida India gumbada haitare India da dumba thabaksin torokse yamna kenoina sadaba haitare maramna sadaba wapum malakani aduna madu aina keno tawjaningbada haijaningbada madumba makhalgi autonomy amata kangutta base taw pbr haibase ai masiya kanna ai maikai de su haina hairaga lai wekshu hairaga lairi madumba kogi Government of India na madu wakal khalakana da hanagi lagi system sida administrative setup sida koi punna da administration tawna ba punna ba phayana ai